ꯆꯥꯛ ꯀꯣꯟ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯔꯤꯕ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯤ ꯅꯣꯡ ꯇꯥꯏ ꯍꯧꯖꯤꯛꯇ ꯅꯣꯡ ꯇꯥꯏ ꯑꯩ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤ ꯑꯩꯅ ꯀꯩꯅꯣ ꯅꯣꯡ ꯇꯥꯔꯤꯔ ꯌꯦꯡꯉꯨ ꯅꯣꯡ ꯀꯟꯅ ꯇꯥꯔꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯌꯨꯛꯇꯁꯨ ꯅꯣꯡ ꯇꯥꯔꯝꯃꯦꯕꯅꯦ ꯄꯨꯡ 9-10 ꯅꯣꯡ ꯇꯥꯔꯝꯃꯤ ꯑꯗꯨꯒꯤ ꯂꯦꯞꯈ꯭ꯔꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯣꯡ ꯇꯥꯔꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯅꯣꯡ ꯃꯪꯉꯦ ꯇꯥꯕꯨꯗꯤ ꯇꯥꯗꯦ ꯇꯥꯔꯛꯄ ꯌꯥꯏ ꯅꯣꯡ ꯑꯩꯈꯣꯏ ꯁꯤꯒ ꯌꯨꯝ ꯆꯠꯈꯤꯕ ꯌꯥꯏꯑꯕꯀꯣ ꯍꯣꯡꯗꯣꯛꯑꯒ ꯑꯩ ꯍꯧꯖꯤꯛ ꯃꯊꯟꯇꯅꯤ ꯂꯩꯁꯦ ꯍꯜꯂꯛꯀꯦ ꯅꯀꯣ ꯕꯦꯛ ꯀꯦꯃꯦꯔꯥꯁꯦ ꯀꯥꯏ ꯇꯧꯒꯦ ꯏꯊꯟꯇꯅꯤ ꯂꯩꯁꯦ ꯏꯊꯟꯇ ꯁꯥꯎꯟ ꯂꯩꯈꯠꯂꯣ ꯁꯥꯎꯟ ꯂꯩꯈꯠꯂꯣ ꯑꯩ ꯀꯃꯥꯏꯅ ꯂꯩꯈꯠꯇꯣꯏꯅꯣ ꯑꯩꯅ ꯂꯩꯈꯠꯂꯒ ꯌꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩ ꯈꯪꯗꯦꯅꯦ ꯑꯩ ꯂꯥꯏꯐꯁꯦ ꯂꯥꯏꯐ ꯊꯥꯕꯁꯤꯒꯤ ꯃꯔꯝꯗꯤ ꯌꯥꯝ ꯈꯪꯗꯦꯕ ꯁꯥꯎꯟ ꯂꯩꯈꯠꯄ ꯑꯃ ꯂꯩꯕ꯭ꯔꯥꯅꯦ ꯈꯪꯗꯦꯗ ꯑꯩ ꯀꯩ ꯍꯥꯏꯅꯣ ꯑꯩꯅꯅꯦ ꯂꯟꯁꯀꯤ ꯑꯣꯔꯗꯔ ꯇꯧꯔꯝꯕ ꯆꯠꯈ꯭ꯔꯒꯅꯦ ꯃꯣꯏꯅꯅꯦ ꯑꯣꯔꯗꯔ ꯇꯧꯕꯤꯔꯝꯗ꯭ꯔꯤꯕ ꯑꯩꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯠꯁꯦ ꯍꯟꯗꯛ ꯃꯔꯛ ꯌꯥꯝ ꯃꯝꯃꯤ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯃꯝꯃꯦꯕ ꯃꯤꯠꯁꯦ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯣ ꯃꯤꯠꯁꯦ ꯌꯥꯝ ꯃꯝꯃꯤ ꯑꯩ ꯃꯊꯟꯇ ꯂꯩꯅꯦ ꯍꯧꯖꯤꯛ ꯁꯤ ꯊꯕꯛꯀꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯠꯄ ꯍꯧꯔꯒꯦ ꯊꯕꯛꯁꯦ ꯆꯠꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯅꯦꯕ ꯁꯨꯝ ꯊꯕꯛ ꯆꯠꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯑꯩ ꯃꯤꯠꯁꯦ ꯃꯝꯃꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩ ꯅꯣꯏꯒꯤ ꯃꯦꯁꯦꯖꯁꯦ ꯄꯥꯕ ꯉꯝꯗꯦ ꯅꯛꯁꯟꯗ꯭ꯔꯗꯤ ꯄꯥꯕ ꯉꯝꯗꯦ ꯈꯔ ꯂꯩꯔꯒ ꯁꯤꯒꯩ ꯆꯠꯂꯅꯤ ꯑꯩ ꯔꯨꯝ ꯃꯐꯝ ꯍꯣꯡꯉꯅꯦꯕ ꯈꯔꯅꯤ ꯂꯩꯔꯒꯅꯦ ꯆꯥꯛꯁꯦ ꯑꯩꯅꯅꯦ ꯂꯟꯁꯀꯤ ꯑꯣꯔꯗꯔ ꯇꯧꯔꯝꯃꯒ ꯊꯕꯛ ꯀꯥꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅꯅꯦ ꯑꯣꯔꯗꯔ ꯇꯧꯕ ꯀꯥꯎꯔꯝꯃꯦ ꯑꯩꯅꯕꯨꯗꯤ ꯍꯥꯏꯔꯤꯅꯦꯕ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯑꯃꯨꯛ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯇꯥꯍꯧꯗꯦ ꯈꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯃꯨꯛꯀ ꯍꯥꯏꯈ꯭ꯔꯦ ꯄꯤꯔꯛꯑꯅꯤ ꯆꯥꯛ ꯃꯤꯠ ꯌꯥꯗ꯭ꯔꯦ ꯃꯤꯠꯁꯦ ꯃꯔꯥꯡ ꯃꯔꯥꯡ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦꯕ ꯍꯧꯖꯤꯛ ꯁꯤ ꯃꯔꯥꯡ ꯃꯔꯥꯡꯅꯦ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯟꯕ ꯑꯗꯨꯃꯥꯏꯅ ꯑꯉꯧꯕ ꯑꯃꯅ ꯇ꯭ꯔꯦꯅꯤꯡꯁꯦ ꯇꯧꯔꯅꯤꯗꯅꯀꯣ ꯇꯧ ꯂꯣꯏꯔꯒꯅꯦ ꯑꯩꯁꯨ ꯄ꯭ꯔꯣꯁꯦꯁꯁꯦ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯤꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯏ ꯃꯇꯨꯡꯗ ꯑꯃꯨꯛꯅ ꯀꯔꯤ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯇꯕ ꯈꯣꯠꯇꯣꯔꯛꯇꯕ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯖꯅꯀꯣ ꯈꯔ ꯂꯩꯔ ꯈꯪꯉꯅꯤ
ꯂꯥꯛꯀꯅꯤ ꯏꯝꯐꯥꯜꯗ ꯂꯥꯛꯄ ꯇꯥꯔꯗꯤ ꯑꯩꯒ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯈꯣꯏ ꯃꯥꯒ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄ꯭ꯂꯦꯅꯤꯡꯕꯨꯗꯤ ꯂꯩ ꯏꯝꯐꯥꯜꯗ ꯂꯥꯛꯄꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤꯒ ꯆꯠꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯖꯤꯔꯤꯗꯁꯨ ꯇꯧꯔꯤꯗꯨꯅꯤꯅꯀꯣ ꯖꯤꯔꯤꯗ ꯌꯥꯝ ꯀꯟꯅ ꯏꯔꯥꯡ ꯇꯧꯔꯤ ꯍꯧꯖꯤꯛ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯤꯅꯦ ꯑꯩꯕꯨ ꯌꯥꯝ ꯉꯔꯥꯡꯗꯤ ꯂꯥꯏꯚ ꯊꯥꯒꯦ ꯇꯧꯔꯒ ꯊꯥꯕ ꯉꯝꯗ꯭ꯔꯦ ꯀꯩ ꯍꯥꯏꯗꯤ ꯑꯩ ꯏꯃꯥꯟꯅꯕꯤꯒꯤ ꯔꯨꯝꯗ ꯆꯠꯂꯨꯏꯑꯕꯀꯣ ꯖꯦꯟ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯅ ꯖꯦꯟ ꯊꯣꯡꯕ ꯂꯩꯔꯒ ꯃꯉꯣꯟ ꯊꯣꯡꯍꯜꯂꯦ ꯑꯩꯁꯨ ꯑꯗꯨꯝ ꯊꯣꯡꯕ ꯌꯥꯎꯕꯤꯔꯦ ꯇꯧꯔꯒ ꯀꯨꯏꯔꯦꯅ ꯈꯨꯠꯅ ꯊꯣꯡꯕ ꯌꯦꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯣꯡꯅꯕꯗꯣꯀꯣ ꯑꯗꯨꯒꯤ ꯅꯤꯌꯣꯝꯗ ꯆꯥꯗꯕꯗꯣ ꯁꯤꯒꯗꯤ ꯍꯣꯇꯦꯜꯗꯗꯤ ꯈꯜꯂꯤ ꯚꯦꯖꯤꯇꯦꯔꯤꯌꯟꯗꯅꯤ ꯑꯗꯩ ꯃꯄꯥꯟꯒꯤ ꯌꯦꯟ ꯅꯍꯥꯟ ꯂꯩꯔ ꯆꯥꯕꯗ ꯇꯌꯥꯔ ꯃꯩ ꯊꯥꯕ ꯃꯅꯝ ꯅꯝꯃꯤ ꯌꯦꯟꯗꯨꯕꯨ ꯑꯗꯨꯅ ꯏꯁꯥꯅ ꯉꯔꯥꯡ ꯄꯦꯟꯅ ꯆꯥꯖꯔꯛꯑꯦ ꯊꯣꯡꯖꯔꯒ ꯚꯤꯗꯤꯑꯣꯕꯨꯗꯤ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯃꯛꯏ ꯁꯨꯝ ꯑꯩ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯅꯕ ꯑꯩ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯀꯅꯦꯕ ꯑꯗꯣ ꯏꯗꯤꯇꯤꯡ ꯇꯧꯕ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯦꯃꯤꯇꯥ ꯗꯦꯕꯤꯁꯦ ꯃꯥꯟꯕꯅꯕꯨ ꯀꯅꯥ ꯃꯥꯜꯂꯤ ꯈꯪꯕ꯭ꯔꯥ ꯃꯦꯃꯤꯇꯥ ꯗꯦꯕꯤꯁꯦ ꯑꯩ ꯏꯅꯦꯝꯕꯣꯛꯇꯣ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯗꯣ ꯃꯥꯟꯕꯅ ꯀꯩꯅꯣꯅꯦ ꯀꯤꯖꯔꯨꯔꯦꯕꯣ ꯑꯩꯗꯤ ꯆꯁꯃꯥ ꯎꯞꯄꯒ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯒ ꯈꯨꯃꯥꯟ ꯑꯃꯅꯤꯅꯦ ꯀꯩꯅꯣꯅꯦ ꯌꯥꯝ ꯂꯥꯞꯅ ꯌꯦꯡꯉꯒꯕꯨ ꯃꯥꯟꯕ ꯍꯧꯅꯕ꯭ꯔꯅꯦ ꯑꯩ ꯅꯨꯄꯥꯗ ꯊꯥꯕꯤꯈꯤ ꯇꯥꯔꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯅꯝꯍꯧꯒꯦ ꯑꯁꯦꯡꯕ ꯃꯥꯜꯂꯤꯉꯣ ꯑꯩ ꯏꯅꯦꯝꯕꯣꯛ ꯃꯥꯜꯂꯦ ꯑꯩ ꯏꯅꯦꯝꯕꯣꯛꯀꯤꯅꯦ ꯐꯣꯇꯣꯗꯣ ꯑꯝꯇ ꯂꯥꯛꯑꯣ ꯑꯩ ꯂꯟꯁ ꯄꯣꯏꯟ ꯑꯝꯇ ꯂꯧꯔꯨꯒꯦ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯣꯔꯦ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯑꯩꯅꯦ ꯉꯝꯕꯨꯗꯤ ꯉꯝꯃꯤ ꯄꯨꯔꯤꯁꯦ ꯃꯔꯤ ꯆꯥꯕꯒ ꯑꯗꯨꯏꯁꯨ ꯑꯩꯅꯅꯦ ꯏꯁꯥꯁꯦ ꯅꯣꯏꯕ ꯉꯛꯁꯪꯒ ꯁꯝꯅꯗꯩ ꯇꯧꯔꯦꯕ ꯑꯗꯨꯒꯗꯤ ꯑꯩꯅ ꯈꯔ ꯂꯤꯛꯅ ꯆꯥꯒꯦ ꯏꯁ ꯄꯅꯤꯔ ꯄꯤꯁꯜꯂꯦ ꯌꯦꯡꯉꯣ ꯆꯥꯕꯨ ꯆꯥꯗꯦ ꯑꯩꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯈꯤꯒꯦ ꯑꯗꯣ ꯅꯨꯃꯤꯇꯥ ꯗꯦꯕꯤꯁꯦ ꯑꯩꯉꯣꯟꯗꯕꯨꯗꯤ ꯃꯌꯥꯝ ꯍꯜꯂꯝꯒꯅꯤ ꯅꯤꯅꯦ ꯀꯧꯐꯝ ꯊꯣꯛꯇꯣꯏꯔꯥ ꯀꯩꯗꯧꯗꯣꯏꯅꯣꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯁꯨ ꯁꯨꯝ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯗ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛ ꯃꯥꯜꯂꯦꯕ ꯍꯥꯏꯗꯤ ꯆꯣꯁꯃꯥ ꯎꯞꯄꯒ ꯃꯃꯥꯏ ꯁꯦꯞꯀꯁꯦ ꯎꯕ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯐꯖꯅ ꯆꯥꯎꯅꯕꯨꯗꯤ ꯎꯗꯦ ꯑꯗꯨꯁꯨ ꯂꯥꯞꯅ ꯎꯕꯗ ꯃꯥꯜꯂꯤ ꯌꯥꯝ ꯐꯖꯅ ꯑꯩ ꯅꯨꯄꯥꯗꯕꯨꯗꯤ ꯊꯥꯈꯤꯅꯦꯕꯀꯣ ꯌꯥꯝ ꯃꯃꯥ ꯃꯥꯟꯕ ꯑꯃ ꯊꯦꯡꯅꯩ ꯑꯩꯅꯅꯦ ꯄꯣꯏꯔꯥꯄꯨꯜ ꯆꯠꯄ ꯈꯣꯠꯄꯗ ꯖꯍꯥꯖ ꯑꯗꯨꯝ ꯆꯠꯄ ꯈꯣꯠꯄꯗ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯃꯃꯥꯡꯁꯨ ꯅꯨꯄꯤ ꯑꯃꯈꯛ ꯊꯦꯡꯅꯈ꯭ꯔꯦꯕꯀꯣ ꯑꯩꯅꯅꯦ ꯐꯣꯇꯣ ꯀꯥꯞꯄ ꯄꯨꯔꯛꯑꯦꯕ ꯌꯥꯝ ꯅꯣꯏ ꯃꯃꯥ ꯃꯥꯟꯕꯅ ꯅꯣꯏ ꯃꯃꯥ ꯃꯥꯟꯕꯅ ꯑꯗꯨꯃꯥꯏꯅ ꯑꯃꯥꯟꯕ ꯂꯩꯕꯅꯦ ꯈꯨꯃꯥꯟ ꯑꯃꯅꯤ ꯑꯝꯇ ꯆꯥꯈꯤꯒꯦ ꯑꯩꯅ ꯍꯥꯎ
ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯔꯣꯏ ꯍꯥꯏꯔꯔꯣꯏ ꯃꯥꯜꯂꯦꯅ ꯍꯥꯏꯔꯔꯣꯏ ꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯃꯥꯜꯂꯦ ꯍꯥꯏꯕ ꯃꯤꯗꯣ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯕꯣ ꯀꯣꯏꯔꯥꯄꯨꯜꯗꯕꯨꯗꯤ ꯊꯦꯡꯅꯔꯤꯅꯦꯕꯅꯦ ꯅꯨꯄꯤ ꯑꯃꯈꯛ ꯃꯥꯟꯃꯟꯈꯤꯗꯅꯅꯦ ꯑꯩꯅꯅꯦ ꯋꯥꯡꯁꯨ ꯋꯥꯡꯉꯤ ꯅꯨꯄꯤꯗꯣ ꯉꯧꯁꯨ ꯉꯧꯋꯤ ꯄꯨꯔꯥ ꯆꯞ ꯃꯥꯟꯅꯩ ꯃꯁꯛꯇꯣ ꯈꯨꯃꯥꯟ ꯅꯤꯅꯦꯗꯣ ꯑꯗꯨꯝ ꯃꯦꯃꯤꯇꯥ ꯗꯦꯕꯤ ꯍꯥꯏꯅ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯃꯃꯤꯡꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯑꯩ ꯇꯪ ꯌꯦꯡꯒꯦꯕ ꯀꯤꯅꯨ ꯁꯨꯃꯥꯏꯅꯅꯦ ꯁꯨꯃꯥꯏꯅ ꯐꯠꯇꯅ ꯍꯥꯏꯕ ꯅꯠꯇꯦꯗ ꯅꯦ ꯁꯨꯃꯥꯏꯅ ꯃꯁꯛꯇꯣ ꯃꯥꯟꯅꯕꯗꯨꯒ ꯍꯔꯥꯎꯅꯅꯤꯅ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯆꯦꯟꯒ ꯃꯥꯜꯂꯦ ꯃꯌꯥꯝꯁꯨ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯩ ꯆꯠꯄ ꯃꯇꯝ ꯌꯧꯔꯦ ꯐꯤꯔꯣꯟꯁꯨ ꯑꯃꯨꯛ ꯇꯧꯈꯤꯒꯦ ꯑꯩꯁꯨ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ
ꯍꯣꯔꯦꯟ ꯊꯕꯛꯇꯩ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯄꯨꯡ 8:30 ꯑꯗꯨꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯧꯖꯤꯛ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ